ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯆꯦꯟꯅꯔꯤꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯊꯤꯡꯁꯀꯤ episode 4 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ episodeꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ episode 3 ꯗꯒꯤ ꯈꯪꯈ꯭ꯔꯦ ꯅꯦꯟꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯥꯔꯕꯔꯥꯕꯨ ꯊꯤꯕ ꯃꯈꯣꯏꯅ ꯄꯥꯔꯇꯤ ꯇꯧꯈꯤꯕ ꯁ꯭ꯇꯤꯞꯀꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗ ꯁꯥꯁꯨ ꯃꯥꯟꯕ ꯃꯤꯁꯨ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯌꯥꯝ ꯄꯥꯈꯠꯅ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯕꯅꯤ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯅ ꯃꯆꯥ ꯋꯤꯜꯒ ꯄꯥꯎ ꯐꯥꯎꯅꯔꯤꯉꯩ ꯗꯦꯃꯣꯒꯣꯔꯒꯣꯟ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡꯗꯒꯤ ꯐꯥꯎꯗꯣꯔꯛꯄꯗꯒꯤ ꯈꯪꯗꯨꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯆꯦꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯖꯣꯅꯥꯊꯟꯒ ꯊꯦꯡꯅꯈ꯭ꯔꯦ ꯃꯥꯏꯛ ꯍꯣꯏꯁꯨ 11ꯅ ꯋꯤꯜꯒꯤ ꯂꯩꯐꯝ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯤꯜꯒꯤ ꯃꯌꯨꯝꯁꯤꯃꯛꯇꯗ ꯇꯥꯛꯁꯜꯂꯛꯄꯗꯒꯤ ꯃꯥꯏꯛ ꯍꯣꯏꯅꯁꯨ 11ꯗ ꯌꯥꯝ ꯉꯥꯡꯕꯤꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯐꯤꯡꯅ ꯊꯧꯈꯤꯕꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯇꯥꯟꯅꯔꯛꯇꯨꯅ ꯌꯦꯡꯕꯗ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯂꯛꯄ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯏꯛꯅꯁꯨ 11ꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯈꯥ episode 4 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯖꯣꯏꯁ ꯍꯣꯏꯒꯤ ꯃꯌꯨꯝꯁꯤꯗꯒꯤ ꯍꯧꯔꯦ ꯍꯧꯖꯤꯛ ꯖꯣꯏꯁꯁꯤ ꯌꯨꯝꯁꯤꯗ ꯃꯣꯟꯁꯇꯔ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯌꯥꯝ ꯀꯤꯅ ꯆꯦꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯥ ꯖꯣꯅꯥꯊꯟ ꯊꯦꯡꯅꯕꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯖꯣꯅꯥꯊꯟꯅꯁꯨ ꯄꯨꯂꯤꯁꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯍꯣꯄꯔ ꯍꯣꯏꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯍꯣꯄꯔ ꯍꯣꯏꯅ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯤ ꯃꯁꯤꯗ ꯍꯣꯄꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯨꯂꯤꯁꯁꯤꯅ ꯆꯤꯐ ꯉꯁꯥꯏ ꯖꯣꯏꯁꯅ ꯍꯥꯏꯕꯗꯨ ꯃꯁꯤꯗ ꯎꯔꯤꯕ ꯐꯛꯂꯥꯡꯁꯤꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅꯁꯨ ꯐꯛꯂꯥꯡꯁꯤ ꯌꯦꯡꯕꯗ ꯀꯔꯤꯝꯇ ꯇꯦꯛꯇ ꯀꯥꯏꯗꯕꯤ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯍꯣꯄꯔꯅ ꯖꯣꯏꯁꯄꯨ ꯀꯧꯁꯟꯗꯨꯅ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯏꯁꯤꯡꯗꯒꯤ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯤ ꯖꯣꯏꯁꯇꯤ ꯇꯔꯪ ꯑꯃꯗ ꯍꯣꯄꯔꯅ ꯍꯥꯏꯔꯤꯕꯁꯤ ꯏꯇꯥ ꯇꯥꯗꯕꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯍꯣꯄꯔꯅ ꯖꯣꯏꯁꯄꯨ ꯍꯟꯖꯟ ꯀꯧꯗꯨꯅ ꯖꯣꯏꯁ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯣꯏꯁꯅ ꯍꯣꯏ ꯇꯥꯕꯨꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯗꯤ ꯑꯃꯠꯇ ꯊꯥꯖꯗꯦ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯉꯦ ꯍꯥꯏꯔꯤꯕꯗꯨ ꯑꯩꯒꯤ ꯏꯆꯥ ꯋꯤꯜ ꯅꯠꯇꯦ ꯍꯣꯄꯔꯅꯗꯤ ꯖꯣꯏꯁꯄꯨ ꯌꯥꯟ ꯇꯥꯅꯕ ꯀꯟꯅ ꯍꯥꯏꯔꯤ ꯖꯣꯏꯁꯅ ꯅꯠꯇꯦ ꯍꯣꯄꯔ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅꯗꯤ ꯊꯥꯖꯔꯔꯣꯏ ꯅꯈꯣꯏꯅ ꯌꯥꯟ ꯇꯥꯗꯕ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛꯇ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒ ꯏꯆꯥꯅꯨꯄꯥ ꯋꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇ ꯎꯄꯨꯁꯤꯗ ꯂꯩꯔꯝꯕꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯂꯥꯏꯠꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯈꯤꯕꯅꯤ ꯍꯣꯄꯔꯁꯨ ꯖꯣꯏꯁꯀꯤ ꯋꯥꯐꯝꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯖꯣꯏꯁꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅꯁꯨ ꯂꯥꯏꯠꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯋꯥꯜꯁꯤꯗ ABC ꯃꯌꯦꯛ ꯃꯌꯥꯝ ꯑꯃ ꯊꯥꯔꯤꯕꯁꯤꯁꯨ ꯃꯁꯤꯗ ꯃꯍꯥꯛꯀ ꯍꯧꯖꯤꯛꯇ ꯄꯥꯎ ꯐꯥꯎꯅꯔꯝꯂꯤꯕꯅꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯞꯆꯔꯤ ꯍꯣꯄꯔꯅ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯁꯥ ꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯄꯣꯠꯇꯨꯗꯒꯤ ꯑꯉꯥꯡꯗꯨ ꯀꯤꯗꯨꯅ ꯂꯣꯠꯂꯤꯕꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯅꯪꯅ ꯉꯁꯥꯏ ꯎꯈꯤ ꯍꯥꯏꯕ ꯄꯣꯠꯇꯨꯗꯒꯤꯔ ꯐꯛꯂꯥꯡꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ ꯄꯣꯠꯇꯨꯔ ꯖꯣꯏꯁꯅꯁꯨ ꯃꯥꯅꯤ ꯍꯥꯏꯔꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯖꯣꯅꯥꯊꯟꯅꯁꯨ ꯃꯃꯥꯒꯤ ꯃꯇꯧꯁꯤꯗ ꯃꯃꯥꯕꯨ ꯀꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯕꯨ ꯖꯣꯏꯁꯇꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯠꯇ ꯊꯥꯖꯗ꯭ꯔꯦ ꯅꯈꯣꯏꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯔꯗꯤ ꯊꯥꯖꯧ ꯀꯩꯗꯧꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯅ ꯚꯥꯞꯅ ꯁꯥꯖꯟꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯥꯡꯗꯨ ꯍꯧꯖꯤꯛ ꯌꯥꯝ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯦ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯤꯅꯁꯨ ꯂꯩꯔꯤ ꯃꯍꯥꯛꯄꯨ ꯌꯥꯝ ꯊꯨꯅ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯅꯪꯅ ꯉꯁꯥꯏ ꯎꯈꯤꯕꯗꯨ ꯇꯁꯦꯡꯅꯕꯨ ꯂꯩꯕ ꯖꯥꯠꯂꯅꯦ ꯁꯥꯗꯧꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯣꯏꯁꯅ ꯅꯠꯇꯦ ꯌꯦꯡꯕꯗꯗꯤ ꯃꯗꯨ ꯃꯤꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯤꯗꯤ ꯅꯠꯇꯦ ꯃꯈꯨꯠꯇꯨ ꯀꯥ ꯍꯦꯟꯅ ꯁꯥꯡꯉꯤ ꯑꯗꯨꯒ ꯃꯃꯥꯏꯁꯨ ꯌꯥꯎꯗꯦ ꯍꯥꯏꯔꯤ ꯖꯣꯅꯥꯊꯟꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯗꯕꯗꯒꯤ ꯃꯃꯥꯁꯤ ꯉꯥꯎꯗꯣꯔꯦ ꯈꯟꯗꯨꯅ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯣꯄꯔꯅ ꯑꯣ ꯄꯣꯠꯇꯨ ꯃꯃꯥꯏ ꯌꯥꯎꯗꯦ ꯍꯥꯏꯕ ꯖꯣꯏꯁ ꯉꯥꯛꯇꯪ ꯄꯣꯊꯥꯎꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ ꯑꯩꯁꯨ ꯃꯇꯝ ꯑꯃ ꯏꯆꯥꯅꯨꯄꯤ ꯁꯥꯔꯥ ꯀꯥꯏꯅꯈꯤꯕ ꯃꯇꯝꯗꯨꯗ ꯅꯪꯅ ꯉꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯅꯪꯅ ꯋꯥꯈꯜꯗꯨꯗ ꯁꯨꯝ ꯂꯨꯞꯁꯟꯈ꯭ꯔꯕꯗꯤ ꯍꯟꯇꯣꯛꯄ ꯈꯔ ꯋꯥꯔꯒꯅꯤ ꯖꯣꯏꯁꯅ ꯍꯣꯏ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯅꯈꯣꯏꯅ ꯊꯥꯖꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯄꯔ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯗꯥꯏꯔꯦꯛ ꯎꯈ꯭ꯔꯕꯅꯤ ꯅꯈꯣꯏꯅꯗꯤ ꯑꯩꯁꯤ ꯑꯉꯥꯎꯕꯤꯒꯨꯝ ꯈꯜꯂꯝꯂꯒꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯗꯨꯝꯅꯗꯤ ꯈꯟꯈꯤꯕ ꯂꯩꯇꯦ ꯅꯪꯕꯨ ꯑꯉꯥꯎꯕꯤꯅꯦꯅꯁꯨ ꯍꯥꯏꯈꯤꯗꯦ ꯍꯥꯏꯔꯤ ꯖꯣꯏꯁꯅ ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯗꯣꯔꯦꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯕ ꯃꯤ ꯈꯨꯗꯤꯡꯅ ꯑꯩꯁꯦ ꯑꯉꯥꯎꯕꯤꯅꯦꯅ ꯂꯣꯏꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯍꯣꯄꯔꯅꯁꯨ ꯖꯣꯏꯁꯀꯤ ꯃꯇꯧꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯐꯔꯦꯁꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯀꯞꯂꯅꯨ ꯖꯣꯏꯁ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯆꯃꯝꯅꯔꯤꯕꯗꯨ ꯐꯅꯕꯒꯤꯗꯃꯛ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯃꯣꯞꯇ ꯆꯠꯂꯨ ꯑꯗꯨꯒ ꯋꯤꯜꯒꯤ ꯗꯦꯗ ꯕꯣꯗꯤꯗꯨ ꯌꯦꯡꯉꯨꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯋꯥꯈꯜꯗꯨ ꯈꯔꯁꯨ ꯐꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯅꯪ ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯧ ꯖꯣꯏꯁ ꯅꯁꯥꯗꯨ ꯌꯥꯝ ꯁꯣꯛꯆꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯔꯝꯂꯒ ꯍꯣꯄꯔꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯦ ꯖꯣꯏꯁꯨ ꯃꯊꯟꯇ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯍꯣꯄꯔꯁꯨ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯒꯥꯔꯤꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠꯁꯦ ꯑꯃꯨꯛ ꯃꯨꯊꯠꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯖꯣꯏꯁꯀꯤ ꯃꯇꯧꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯋꯤꯜꯒꯤ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯁꯨ ꯃꯅꯥꯎꯄꯥꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕꯗꯒꯤ ꯐꯃꯨꯡꯗ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯃꯥ ꯖꯣꯏꯁꯨ ꯏꯃꯨꯡꯁꯤꯗ ꯉꯥꯏꯍꯥꯛ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤ ꯃꯌꯥꯝꯅ ꯊꯥꯖꯕꯤꯗꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯂꯒ ꯃꯅꯤꯡꯒꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯦ
mahakna wheel mangkhibam phamsida sangsida changchanduna singjang ama mu paiduna tholakli singjangji paiduna Joy si ngasai monster tholakkiba ka sida phamlaga ngaidun leiri masidagi sinsi mai hogi yumdong lakre hojik mai ki mama mapa tet ka Karen ga se wheel ge si bakchang phanglai bagi paw si ta du leiri mokhoi ni suma thwai nu ngaitre tena Karen da nang Michael ki ka da changduna khara thembiru chu hairi Karen su kaptuna mahak mathanta ngaktang potha gi sanu aina themludana su kana roi masa mathanta kappa toktuna aikhoi gi nakta soida lakhi gani hairi mai chu somda wheel yauna sanarambagi amadi punna yekmina khiba drawing singchi yengduna mamana ba wheel bu ningsing dur leiri nakandana 11 si mai ki set si paiduna web ama phana ba kan honari mai na taning dabadagi set tu muthat loiduna 11 da chairi 11 su ngak set ji mu muthalle aduga mu thagalaktuna mahakna thire basi koi leiduna thiri mai na mu nang aina haribsi tadabra nana du pangbra aina di nangsi asengma marup oina khallubani aina so hana haikrabaduni asengma marup habisiti amana amada oida bangangna roidabani nangna haikibada wheel do hojik phawba tekta kaidana lei haikibani adu wafamdu khudimak aranbani nang nai khoibu sanabani aina hai singsi nang taba natra nangna tawkibasingdu aranba ngaktani nangna haikiba khudimak aranba ngaktani Lucasna nangi maramda hana haikibadu achumba oiramle nangse pura angawbini 11 su Mike na thina nganglakpadagi mamita mapi irang chelakli maakna hojik angambida hotnaduna setchi koilei leiduna thirakpada wheel na macha siam sona Mike hoiga mamangda sakmina khiba isai ma setchida saklakli masi tabda Mike chungakpada loire isingdagi asi bakchang oina phangkhraba wheel na setchida isai saklakba sida Mike chu jesanduna 11 gi manakta phamlare 11 su natonda I taduna setchi Mike ta pisalakli Mike na su setchi praba paiduna wheel nang aigi khonjani tabra ai nangi marup Mike ni over hairi atubu wheel di makata na pakum amata pirakhidre Mike su masada angakpa ma phawdu lehori Mike na 11 da hojiki du ta chengna maki wheel la haidun hangli 11 na su hojiki du Mike ta chengna maki nangi marup wheel ni haikre masrigi sinsi Joyce hoigi yum sidam lakre hojik Joyce si singjang chi konduna sofa se tumdu leramli hojik macha wheel na kauba tabadagi Joyce su makeup khangthok thokli adubu manakta kanamta leramdre mahakna bhap oiraboi khanduna leiringai mamangda machanapa wheel si tholakduna mamada khangkau kaurokli masida ju muk khangduna Joyce si tasengna makeup khangthok thokli manakta machanapa Jonathan na mangonda kaudu leiramli Joyce na hojik pung kaya takrage haiduna hangli Jonathan na ima pung nipan takre aikoi chatnaba tawrasi hairi Joyce na kadaidano haiduna hangli Jonathan na wheel gi asi bakchang adu yengba chakadoribani hairi masirgi sinchi Mike hoigi yumdong lakre hojik mama Karen na machabu hogdokpa kasida changakli Mike ti hojik phajub chingkhattuna mamada ima ai ngasidi skun chatpa ngamgadaba mandre hairi Karen na kari su kaide kaino ai karimta hairoi ai nangonda karimta chairoi ai nachebu skunda thilamlaga nachegi mamanabi Barbara hoida chakadoribani nangchu skun chatrabachu ai galoina duna sum koithusi ai shopping chu changakani maduda nang apama pot khudimak loina leiba yagani film yengninglabasu film yengthorokpachu yagani hairi Mike na ai yum sida lehobadi yaroidra haidru hangli Karen na nangi phibam sida nang nathanta yumda lehoba habse nungaigadrane haidru hangli Mike na su yani hairi mama Karen na adorabadi phare nangna darka hek oraklabadi babada natraga ingonda phone torokadabani nang kawba yade ko hairamlaga macha si themdelamaga Karen su thokre mama se hek thokhibaga Mike si prabab hogatuna setchi paikhatuna mamana ba Lucas ta paw phawna ba kan honari Mike na Lucas nang aina nganglipsi taba natra aina chu khangi nang ai khonjen si soida taramgani ai gi paw si phagi nate yamaru oiba pawni nangna pakhum pirakrabadi ai nang bu kauduna dumak laigani haiduna Mike na Lucas ta hanjan kauduna dumak laikre Lucas su upai laitabdagi setchi praba paikhatuna to yare Mike ai hojik mut yam tekna leiri matam kharadi paw phawna khirosi haiduna setchi thamjangi tawri Mike na ai gi senangonda matam lenba nate wafam si wheel gi matangdani Lucas na kari wheel gi matangdani haiba mahaki asi bakchangdugi aroiba mathaumangangi matangdara haidu hangli Mike na madugi matangda amata nate tawbudu wari si wheel gi matangdani aina wari si seta chabdi nungaitre nang Dustin bu kauduna nakhone khoyumda hojimak lao paw si yamaru oiba pawni hairi masiregi sinchi Hopper gi sindamu lakre hoji Hopper si wheel gi asi bakchang sigi postmortem report kana ngairi masida matam kuina ngai malakpadagi nurse da Hopper na matam yang kuiri bisina karigino haidun hangli nurse na madugi maramdu made ai chu khangjadre Gary su mafam sida laitabani adugi oiramasu yai hairi wafam sida Hopper chungakli masida Gary hairibasi wheel gi asi bakjangbu postmortem tawgadaba doctor duni Hopper na nurse da kari mafam sida Gary su laitaba madi kai chakraba haidun hangli nurse na official khara lakpani
ꯃꯈꯣꯏꯅ ꯒꯦꯔꯤꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯣꯁꯃꯣꯔꯇꯦꯝꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯔꯁꯁꯤꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤꯗ ꯍꯣꯄꯔꯁꯨ ꯆꯤꯡꯅꯔꯞ ꯇꯧꯔꯦ꯫ ꯃꯅꯨꯡꯂꯣꯝꯗꯅ ꯖꯣꯅꯥꯊꯟꯒ ꯖꯣꯏꯁꯀꯁꯤ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯂꯥꯞꯇꯛꯅ ꯌꯦꯡꯂꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯣꯞ ꯁꯦꯟꯅꯔꯤꯕ ꯅꯤꯄꯥꯁꯤꯅꯁꯨ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯀꯨꯞꯂꯤꯕ ꯐꯤꯁꯤ ꯍꯥꯡꯗꯣꯔꯛꯇꯨꯅ ꯖꯣꯏꯁꯀ ꯖꯣꯅꯥꯊꯟꯒꯗ ꯎꯠꯂꯛꯂꯤ꯫ ꯖꯣꯅꯥꯊꯟꯗꯤ ꯃꯅꯥꯎꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯎꯕꯗ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯣꯞ ꯁꯦꯟꯅꯔꯤꯕ ꯅꯤꯄꯥꯁꯤꯗ ꯑꯩꯒꯤ 이ꯆꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯇ ꯆꯥ ꯑꯃ ꯊꯨꯡꯕꯅꯤ, ꯃꯗꯨ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯎꯠꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ꯫ ꯃꯄꯥꯟꯂꯣꯝꯗꯅ ꯍꯣꯄꯔꯒ ꯖꯣꯅꯥꯊꯟꯒꯁꯤ ꯖꯣꯏꯁ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯣꯄꯔꯅ ꯉꯔꯥꯡꯗꯒꯤ ꯅꯃꯥ ꯖꯣꯏꯁꯀꯤ ꯋꯥꯈꯟꯗꯨ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯅ ꯅꯪꯒꯤ ꯏꯃꯥ ꯖꯣꯏꯁꯅ ꯏꯃꯨꯡꯗ ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯊꯥꯟꯖꯜꯂꯤꯕ ꯐꯛꯂꯥꯡꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯅꯣꯡꯃ ꯐꯣꯟ ꯂꯥꯛꯑꯝꯃꯒ ꯋꯤꯜꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯏꯃꯥꯁꯤ ꯍꯥꯟꯅꯗꯒꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯈꯔ ꯇꯣꯉꯥꯟꯕꯒꯨꯝ ꯇꯧꯔꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯔꯛꯈꯤꯒꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯑꯩꯒꯤ ꯏꯃꯥ ꯖꯣꯏꯁ ꯃꯊꯧꯅꯥ ꯌꯥꯝ ꯂꯩꯕ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯅꯁꯨ ꯆꯨꯝꯃꯤ, ꯅꯪꯒꯤ ꯅꯃꯥꯁꯤ ꯊꯧꯅꯥꯗꯤ ꯌꯥꯝ ꯂꯩꯕ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯖꯣꯏꯁꯀ ꯃꯣꯞ ꯁꯦꯟꯅꯔꯤꯕ ꯅꯤꯄꯥꯁꯤꯒ ꯏꯁꯧ ꯂꯥꯡꯅꯗꯨꯅ ꯄꯔꯕꯞ ꯊꯣꯛꯂꯛꯂꯤ꯫ ꯅꯤꯄꯥꯁꯤꯅ ꯖꯣꯏꯁꯇ ꯃꯦꯝ, ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯦ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯔꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯇꯦ, ꯅꯈꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗ ꯈꯜꯂꯤꯕ ꯋꯥꯈꯟꯗꯨꯗꯤ ꯑꯩꯅꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯋꯤꯜꯗꯤ ꯅꯠꯇꯦ꯫ ꯍꯣꯄꯔꯅꯁꯨ ꯅꯥꯀꯟꯗꯒꯤ ꯖꯣꯏꯁꯄꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯖꯣꯏꯁꯅ ꯍꯣꯄꯔꯒꯤ ꯋꯥꯁꯤꯁꯨ ꯇꯥꯔꯝꯗꯕꯤ ꯌꯥꯝ ꯐꯤꯡꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯖꯣꯅꯥꯊꯟꯁꯨ ꯃꯃꯥꯁꯤ ꯊꯦꯝꯅꯕ ꯇꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯦꯟꯁꯤꯒ ꯁ꯭ꯇꯤꯞꯀꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁ꯭ꯇꯤꯞꯅ ꯅꯦꯟꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯏ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯦꯟꯁꯤꯅ ꯕꯥꯔꯕꯔꯥ ꯊꯤꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯤꯞꯅ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯃꯗꯤ ꯅꯪ ꯂꯥꯟꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯦꯟꯁꯤꯅ ꯁ꯭ꯇꯤꯞ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯑꯩꯁꯨ ꯍꯧꯖꯤꯛ ꯋꯥꯈꯟꯁꯤ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯣꯏ, ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯕ ꯑꯗꯨꯃꯗꯤ ꯑꯩ ꯂꯥꯜꯂꯦ, ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏ ꯌꯨꯝꯗꯨꯗ ꯆꯠꯂꯨꯕꯗꯒꯤ ꯏꯁꯥꯁꯤ ꯌꯥꯝ ꯀꯤꯔꯦ ꯍꯥꯏꯔꯤ꯫ ꯁ꯭ꯇꯤꯞꯅ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯨꯝꯗꯨꯗ ꯅꯪꯅ ꯊꯦꯡꯅꯔꯛꯀꯦ ꯍꯥꯏꯕꯗꯨꯅ ꯀꯔꯤꯕ? ꯃꯥꯛꯁ ꯎꯞꯄ ꯃꯤ ꯑꯃ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯦꯟꯁꯤꯅ ꯅꯠꯇꯦ, ꯃꯥꯛꯁ ꯎꯞꯄꯦ ꯍꯥꯏꯕ ꯅꯠꯇꯦ, ꯃꯥꯛꯁ ꯎꯞꯄꯗꯧꯅ ꯇꯧꯋꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯁ꯭ꯇꯤꯞ, ꯇꯧꯔꯤꯕꯁꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯁ꯭ꯇꯤꯞꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯃꯃꯥ ꯌꯥꯎꯗ꯭ꯔꯦꯅꯦ? ꯁꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ? ꯅꯦꯟꯁꯤꯅ ꯑꯩ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯇꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯏ, ꯃꯐꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ, ꯕꯥꯔꯕꯔꯥ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕꯗ ꯁꯣꯏꯗꯅ ꯇꯥꯔꯝꯃꯒꯅꯤ꯫ ꯁ꯭ꯇꯤꯞꯅ ꯆꯨꯝꯃꯤ, ꯑꯩꯈꯣꯏꯁꯨ ꯈꯨꯗꯣꯡꯊꯤꯕꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ, ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁꯣꯏꯗꯅ ꯂꯥꯛꯑꯒꯅꯤ, ꯋꯥꯍꯪ ꯄꯥꯍꯪ ꯀꯌꯥ ꯑꯃ ꯇꯧꯔꯔꯅꯤ, ꯅꯨꯃꯤꯠꯇꯨꯒꯤ ꯄꯥꯔꯇꯤꯗꯨ ꯌꯥꯎꯔꯨꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯗꯁꯥ ꯂꯣꯏꯅ ꯇꯥꯔꯒꯅꯤ, ꯄꯥꯎꯁꯤ ꯇꯥꯔꯕꯗꯤ ꯕꯕꯥꯅꯁꯨ ꯑꯩꯕꯨ ꯉꯥꯡꯕꯗ ꯂꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯦꯟꯁꯤꯅ ꯑꯣ, ꯅꯪꯅ ꯋꯥꯔꯤꯕꯁꯤꯅ ꯑꯗꯨꯒꯤꯔꯥ? ꯕꯥꯔꯕꯔꯥꯁꯤ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯕꯥꯔꯕꯔꯥꯒꯤ ꯋꯥꯕꯒꯤ ꯃꯍꯨꯠ ꯅꯪꯒꯤ ꯅꯄꯥꯕꯨ ꯀꯤꯗꯨꯅ ꯂꯩꯔꯕ? ꯁ꯭ꯇꯤꯞꯅ ꯐꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯣꯛꯂꯁꯤ, ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕ ꯈꯟꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯄꯨꯂꯤꯁ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯔꯨꯔꯅꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯦꯟꯅꯔꯛꯂꯅꯤ꯫ ꯕꯥꯔꯕꯔꯥ ꯃꯥꯡꯈꯤꯕꯁꯤꯒ ꯅꯪꯅ ꯎꯈꯤꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯗꯨꯒ ꯃꯔꯤꯁꯨ ꯑꯃꯠꯇ ꯂꯩꯅꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤ ꯆꯦꯟꯅꯗꯅꯕ ꯋꯥꯐꯝ ꯈꯔꯗꯤ ꯂꯣꯠꯁꯜꯂꯣ ꯍꯥꯏꯔꯤ꯫ ꯅꯦꯟꯁꯤꯅ ꯁ꯭ꯇꯤꯞꯀꯤ ꯄꯨꯛꯆꯦꯟ ꯄꯤꯛꯄ ꯃꯇꯧꯁꯤꯗ ꯅꯪꯗꯤ ꯅꯁꯥꯒꯤꯗ ꯈꯟꯕ ꯃꯤꯅꯤꯅꯦ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯉꯨꯗ꯭ꯔꯦ, ꯅꯪꯗꯤ ꯅꯊꯟꯇ ꯍꯤꯡꯒꯗꯕ ꯃꯤꯅꯤ ꯍꯥꯏꯔꯝꯂꯒ ꯅꯦꯟꯁꯤꯁꯤ ꯄ꯭ꯔꯕꯞ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯇꯤꯞꯁꯨ ꯃꯊꯥ ꯁꯥꯅ ꯅꯦꯟꯁꯤꯗ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯃꯣꯞꯇꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯖꯣꯅꯥꯊꯟꯅꯁꯨ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯃꯃꯥꯕꯨ ꯒꯥꯔꯤꯁꯤꯗ ꯇꯣꯡꯉꯛꯑꯣ ꯍꯥꯏꯅ ꯀꯟꯅ ꯀꯧꯔꯤ꯫ ꯖꯣꯏꯁꯅ ꯖꯣꯅꯥꯊꯟ, ꯅꯪ ꯌꯨꯝꯗ ꯆꯠꯂꯝꯃꯨ, ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯋꯥꯈꯟ ꯈꯟꯕꯒꯤ ꯃꯇꯝ ꯈꯔ ꯄꯤꯌꯨ, ꯑꯩ ꯇꯞꯅ ꯑꯗꯨꯃꯛ ꯂꯥꯛꯂꯒꯦ ꯍꯥꯏꯔꯤ꯫ ꯖꯣꯅꯥꯊꯟꯁꯨ ꯒꯥꯔꯤꯁꯤ ꯈꯥꯝꯗꯨꯅ ꯃꯃꯥꯗ ꯇꯥꯟꯅꯔꯛꯇꯨꯅ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ꯫ ꯖꯣꯏꯁꯅ ꯅꯪ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯃꯗꯨ ꯌꯥꯔꯣꯏ ꯏꯃꯥ, ꯅꯪ ꯅꯁꯥꯒꯤ ꯗꯥꯏꯇ ꯍꯨꯟꯇꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅ ꯀꯔꯤ, ꯑꯩꯒꯤꯁꯤ ꯆꯦꯟꯕꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥ? ꯖꯣꯅꯥꯊꯟꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯆꯦꯜꯂꯤꯕꯁꯤꯗꯤ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ, ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅ ꯀꯅꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ? ꯃꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯋꯤꯜ ꯅꯠꯇꯦ, ꯅꯣꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯈꯪꯉꯤ ꯍꯥꯏꯔꯤ꯫ ꯖꯣꯅꯥꯊꯟꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯧꯖꯤꯛ ꯃꯣꯞꯇ ꯂꯩꯔꯤꯕ ꯗꯦꯗ ꯕꯣꯗꯤꯁꯤ ꯋꯤꯜ ꯅꯠꯇꯦ, ꯋꯤꯜꯗꯤ ꯂꯥꯏꯠ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩ, ꯁꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯃꯅꯨꯡꯗꯁꯨ ꯃꯣꯟꯁꯇꯔ ꯑꯃ ꯂꯩ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯀꯔꯤꯅꯣ? ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯦ, ꯑꯩꯁꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯖꯣꯏꯁꯅ ꯅꯣꯏꯅ ꯈꯜꯂꯤꯕꯁꯤ ꯑꯩꯁꯦ ꯑꯉꯛꯄ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯏ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅꯁꯨ ꯏꯁꯥꯅ ꯈꯪꯖꯔꯝꯃꯣꯏ ꯈꯜꯂꯤꯕꯔꯥ? ꯑꯩꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤ ꯑꯉꯛꯄ, ꯃꯤꯅ ꯊꯥꯖꯔꯣꯏꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ, ꯑꯩ ꯏꯁꯥꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯋꯤꯜꯅ ꯃꯃꯥ ꯑꯩꯕꯨ
ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯆꯥꯗꯣ ꯍꯧꯖꯤꯛ ꯑꯃꯝꯕ ꯖꯒꯥ ꯑꯃꯗ ꯃꯊꯟꯇ ꯌꯥꯝ ꯀꯤꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯅꯈꯣꯏꯅ ꯊꯥꯖꯕꯤꯕ ꯊꯥꯖꯕꯤꯗꯕ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯏꯆꯥꯗꯣ ꯏꯊꯟꯗ ꯑꯣꯏꯔꯕꯁꯨ ꯐꯪꯅꯕ ꯊꯤꯒꯅꯤ ꯑꯩ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯖꯣꯏꯁꯤ ꯆꯠꯈ꯭ꯔꯦ ꯖꯣꯅꯥꯊꯟꯁꯨ ꯃꯃꯥꯒꯤ ꯃꯇꯧꯁꯤꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯐꯔꯦ ꯑꯗꯨꯔꯕꯗꯤ ꯏꯃꯥꯁꯨ ꯏꯃꯥꯒꯤ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯑꯩꯗꯤ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯐ꯭ꯔꯤꯖ ꯃꯅꯨꯡꯁꯤꯗ ꯄꯨꯝꯍꯟꯗꯨꯅ ꯊꯝꯕ ꯄꯥꯝꯗꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯏꯛꯅꯦ ꯂꯨꯀꯁꯅꯦ ꯗꯁꯇꯤꯟꯅꯦ ꯃꯈꯣꯏ ꯑꯍꯨꯝꯅ 11ꯗ ꯋꯤꯜꯒꯤ ꯁꯥꯎꯟꯁꯤ ꯐꯥꯍꯟꯗꯨꯅ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯁꯦꯠꯁꯤꯗꯁꯨ ꯍꯧꯖꯤꯛ ꯋꯤꯜꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯤ ꯃꯥꯏꯛꯅ ꯁꯥꯎꯟꯁꯤ ꯁꯦꯡꯕꯨꯗꯤ ꯁꯦꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯁꯤꯗꯤ ꯅꯈꯣꯏꯅꯤꯅꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯨꯀꯁꯅ ꯍꯣꯏ ꯈꯣꯟꯖꯦꯜꯁꯤꯕꯨꯗꯤ ꯇꯥꯔꯦ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯃꯥꯏꯛꯅ ꯀꯔꯤ ꯃꯁꯤꯕꯨ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ ꯂꯨꯀꯁ ꯃꯁꯤ ꯋꯤꯜꯒꯤ ꯈꯣꯟꯖꯦꯜꯅꯤ ꯉꯔꯥꯡꯗꯁꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯨ ꯐꯖꯅ ꯇꯥꯈ꯭ꯔꯕꯅꯤ ꯂꯨꯀꯁꯅ ꯑꯩꯅ ꯇꯥꯕꯗꯗꯤ ꯈꯣꯟꯖꯦꯜꯁꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯥꯏꯛ ꯅꯪꯒꯤ ꯁꯦꯠꯁꯤꯅ ꯕꯦꯕꯤ ꯃꯣꯅꯤꯇꯔ ꯑꯃꯗ ꯀꯅꯦꯛ ꯇꯧꯔꯨꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤ ꯌꯨꯝꯂꯣꯟꯅꯕ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯃꯥꯏꯛꯅ ꯂꯨꯀꯁ ꯅꯪꯅ ꯌꯥꯅ ꯁꯨꯝ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡꯗꯣ ꯑꯩꯅ ꯋꯤꯜꯒꯤ ꯈꯣꯟꯖꯦꯜ ꯐꯖꯅ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯦꯗꯅ ꯏꯁꯩ ꯑꯃꯁꯨ ꯁꯛꯂꯛꯏ ꯑꯦꯜꯅꯁꯨ ꯂꯣꯏꯅ ꯇꯥꯕꯅꯤ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯋꯤꯜꯅ ꯈꯣꯟꯖꯦꯜꯁꯤ ꯆꯦꯅꯦꯜ ꯑꯃꯗꯒꯤ ꯊꯥꯔꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯈꯣꯟꯖꯦꯜꯁꯤ ꯆꯦꯅꯦꯜꯗꯒꯤ ꯂꯥꯛꯄꯗꯤ ꯃꯥꯟꯗꯦ ꯑꯦꯜꯅ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯋꯤꯜꯗ ꯀꯅꯦꯛ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯑꯣ ꯑꯗꯨꯗꯤ ꯑꯦꯛꯁꯃꯦꯟꯗ ꯌꯥꯎꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯛꯁꯀꯨꯝꯅ ꯃꯥꯏꯟꯅ ꯀꯅꯦꯛ ꯇꯧꯕ ꯂꯨꯀꯁꯅ ꯗꯁꯇꯤꯟꯗ ꯅꯪꯁꯨ ꯃꯈꯣꯏꯅꯤꯒꯤ ꯋꯥꯐꯝꯁꯤꯗ ꯊꯥꯖꯔꯤꯕ ꯗꯁꯇꯤꯟꯅ ꯑꯩꯁꯨ ꯌꯥꯟ ꯇꯥꯗꯦ ꯂꯨꯀꯥꯁ ꯅꯪꯁꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯂꯨꯀꯥꯁ ꯅꯣꯡꯃ ꯋꯤꯜꯁꯤ ꯁꯥꯏꯀꯜ ꯂꯣꯡꯖꯟꯗꯨꯅ ꯃꯈꯣꯡ ꯂꯩꯈꯥꯏꯕꯗ ꯆꯩꯅꯥ ꯈꯥꯡꯅ ꯈꯥꯡꯅ ꯏꯁꯩ ꯁꯛꯈꯤꯕꯗꯣ ꯃꯍꯥꯛꯇꯤ ꯑꯋꯥꯕ ꯅꯪꯂꯕꯁꯨ ꯏꯁꯩ ꯉꯪꯕꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯂꯩꯕꯅꯤ ꯂꯨꯀꯁꯅ ꯉꯔꯥꯡ ꯑꯩꯅ ꯎꯈꯤꯕꯗꯨ ꯅꯈꯣꯏꯅꯤꯗꯤ ꯎꯍꯧꯗꯕꯔꯣ ꯃꯌꯥꯝꯅ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯏꯁꯤꯡꯗꯨꯗꯒꯤ ꯂꯧꯈꯠꯂꯛꯏꯗꯣ ꯋꯤꯜꯗꯣ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯨꯠꯅ ꯁꯥꯟꯅꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏꯛꯅ ꯃꯁꯤ ꯚꯨꯠ ꯅꯠꯇꯦ ꯍꯥꯏꯔꯤ ꯂꯨꯀꯁꯅ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯤꯟ ꯍꯤꯡꯉꯤ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯔꯛꯂꯤ ꯂꯨꯀꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯔꯥꯡ ꯂꯧꯈꯠꯂꯛꯈꯤꯕ ꯕꯣꯗꯤꯗꯨꯅ ꯀꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯐꯥꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯃꯗꯨꯒꯤ ꯕꯣꯗꯤꯗꯨꯗꯤ ꯐꯪꯕ ꯐꯪꯗꯕꯒ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯤꯜ ꯃꯐꯝ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯃꯗꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯦ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯗꯕ ꯌꯥꯗꯕꯅꯤ 11ꯁꯨ ꯁꯣꯝꯗ ꯃꯥꯏꯛꯀꯤ ꯁꯦꯠꯁꯤꯗ ꯋꯤꯜꯒꯤ ꯈꯣꯟꯖꯦꯜꯁꯤ ꯐꯥꯅꯕ ꯀꯟꯅ ꯇꯧꯔꯤ ꯃꯥꯏꯛꯅ ꯑꯦꯜ ꯇꯣꯛꯑ ꯂꯩꯔꯨꯔꯅꯨ ꯌꯥꯔꯦ ꯃꯁꯤꯒꯤ ꯁꯦꯠꯁꯤꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯗꯁꯇꯤꯟ ꯍꯣꯏꯗ ꯑꯃꯨꯛ ꯑꯣꯟꯖꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯑꯦꯜꯗ ꯔꯦꯗꯤꯑꯣ ꯁꯦꯠ ꯈꯔ ꯐꯕ ꯑꯃ ꯁꯤꯟꯅꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯑꯦꯜꯗ ꯈꯔ ꯐꯕ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯆꯧꯕ ꯑꯃ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯤꯜꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯕ ꯉꯝꯃꯒꯅꯤ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯀꯤ ꯍꯤꯠꯀꯤ ꯔꯦꯗꯤꯑꯣꯗꯨ ꯑꯣꯏꯔꯒꯗꯤ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ ꯂꯨꯀꯥꯁꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯜꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯔꯝꯅ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯐꯤꯕꯝꯁꯤ ꯌꯦꯡꯉꯨ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯑꯦꯜꯗ ꯄꯨꯂꯞ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯦꯜꯁꯨ ꯏꯉꯛ ꯉꯛꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗ ꯌꯦꯡꯉꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯑꯦꯜꯁꯤ ꯃꯤꯅ ꯃꯁꯛ ꯈꯪꯗꯅꯕ ꯁꯛꯂꯣꯟ ꯍꯣꯡꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯃꯥꯏꯛꯅꯁꯨ 11ꯕꯨ ꯀꯦꯕꯤꯔꯤ ꯁꯣꯝꯗꯅ ꯗꯁꯇꯤꯟꯒ ꯂꯨꯀꯥꯁꯀꯅ 11ꯅ ꯁꯦꯠꯄ ꯌꯥꯕ ꯐꯤꯔꯣꯟ ꯀꯟꯅ ꯊꯤꯔꯤ 11ꯁꯨ ꯍꯧꯖꯤꯛ ꯐꯤꯔꯣꯟ ꯁꯦꯠꯆꯟꯗꯨꯅ ꯃꯁꯝ ꯍꯥꯞꯆꯟꯗꯨꯅ ꯀꯦꯗꯨꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯃꯥꯏꯛꯇꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ 11ꯁꯨ ꯃꯍꯥꯛꯀꯤ ꯁꯛꯇꯝꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯡꯖꯦꯟꯗ ꯌꯦꯡꯖꯔꯤ ꯃꯊꯟꯇ ꯃꯣꯃꯣꯟꯁꯨ ꯅꯣꯛꯆꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯥꯎꯀꯤꯡ ꯂꯦꯕꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝꯁꯤꯅ ꯅꯤꯄꯥ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯐꯕ ꯃꯈꯜꯒꯤ ꯁꯨꯠ ꯑꯃ ꯁꯦꯠꯆꯜꯍꯜꯂꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯒꯠꯄ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯐꯛꯂꯥꯡꯗ ꯊꯣꯛꯂꯛꯏꯕ ꯃꯔꯤ ꯃꯔꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯅꯤꯄꯥ ꯑꯁꯤ ꯊꯥꯖꯅꯕ ꯊꯧꯔꯥꯡ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯤꯄꯥꯁꯤꯁꯨ ꯍꯧꯖꯤꯛ ꯊꯧꯔꯤ ꯊꯨꯖꯟꯗꯨꯅ ꯃꯐꯝꯁꯤꯗ ꯆꯪꯁꯟꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯅꯤꯄꯥꯁꯤꯅ ꯃꯔꯤ ꯃꯔꯥꯡ ꯈꯔ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯄꯥꯠ ꯃꯥꯟꯕ ꯂꯦꯌꯥꯔ ꯑꯃꯃꯨꯛ ꯊꯦꯡꯅꯔꯦ ꯃꯁꯤꯕꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯇꯨꯅ ꯅꯤꯄꯥ ꯑꯁꯤ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯇꯩ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯁꯤꯅꯁꯨ ꯊꯧꯔꯤꯁꯤ ꯁꯨꯝ ꯊꯥꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯦꯟꯁꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯦꯟꯁꯤꯁꯤ ꯀ꯭ꯂꯥꯁꯇ ꯑꯣꯖꯥꯅ ꯇꯥꯛꯏꯕ ꯂꯥꯏꯔꯤꯛꯁꯤ ꯏꯇꯥ ꯇꯥꯗꯕꯤ ꯇꯔꯪ ꯑꯃꯗ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯅꯦꯟꯁꯤꯕꯨ ꯀ꯭ꯂꯥꯁꯁꯤꯗꯒꯤ ꯀꯧꯊꯣꯔꯛꯂꯤ ꯅꯦꯟꯁꯤꯅꯁꯨ ꯊꯣꯛꯂꯛꯄꯗ ꯑꯣꯄꯔꯒ ꯂꯣꯏꯅꯕ ꯄꯨꯂꯤꯁ ꯑꯅꯤꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯄꯨꯂꯤꯁ ꯑꯅꯤꯁꯤꯅ ꯅꯦꯟꯁꯤꯒ ꯃꯃꯥ ꯀꯦꯔꯦꯟꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯈꯔ ꯇꯧꯔꯤ ꯕꯥꯔꯕꯔꯥꯒ ꯅꯪꯒ ꯁꯥꯎꯅꯈꯤ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯦꯟꯁꯤꯅ ꯅꯨꯃꯤꯠꯇꯨꯗ ꯕꯥꯔꯕꯔꯥꯒ ꯑꯩꯒ ꯁꯥꯎꯅꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯟꯕ ꯄꯥꯝꯈꯤꯕꯅꯤ ꯑꯩꯅ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯕ ꯄꯥꯝꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯈꯤꯕꯅꯤ ꯄꯨꯂꯤꯁꯁꯤꯅ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯅꯦꯟꯁꯤꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯩꯁꯨ ꯑꯃꯣꯠꯄ ꯐꯤ ꯈꯔ ꯍꯣꯡꯇꯣꯛꯅꯕ ꯗꯣꯂꯥꯟ ꯃꯊꯛꯇꯨꯗ ꯀꯥꯈꯠꯂꯛꯂꯤ ꯕꯥꯔꯕꯔꯥꯁꯨ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯕꯅꯤ ꯄꯨꯂꯤꯁꯁꯤꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯃꯁꯨ ꯅꯪꯅ ꯌꯨꯝꯗꯨꯗ ꯆꯠꯂꯨꯕꯗ ꯁꯑꯣꯝ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯦꯟꯁꯤꯅ ꯑꯩꯁꯨ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯁꯥꯗꯨꯅ
ꯕꯥꯔꯕꯔꯥꯕꯨ ꯄꯨꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯣꯝꯅꯁꯨ ꯇꯦꯞꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯑꯃꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯐꯝꯗꯨꯗ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯨꯔꯦ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯊꯦꯡꯅꯗ꯭ꯔꯦ ꯃꯐꯝꯗꯨꯗ ꯁꯥꯒꯤ ꯈꯣꯡꯒꯨꯟ ꯐꯥꯎꯕ ꯇꯥꯔꯝꯗꯦ ꯅꯪꯅ ꯍꯥꯏꯈꯤꯕ ꯕꯥꯔꯕꯔꯥꯒꯤ ꯒꯥꯔꯤꯗꯨꯁꯨ ꯂꯩꯔꯝꯗꯦ ꯅꯦꯟꯁꯤꯁꯨ ꯉꯛꯂꯦ ꯕꯥꯔꯕꯔꯥ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡꯗ ꯒꯥꯔꯤꯗꯨꯗꯤ ꯃꯥꯅ ꯊꯦꯡꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯂꯩꯔꯝꯗꯦ ꯍꯥꯏꯕꯁꯤꯗ ꯑꯉꯛꯄ ꯐꯥꯎꯔꯦ ꯄꯨꯂꯤꯁ ꯑꯃꯅ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯕꯥꯔꯕꯔꯥꯁꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯕꯥꯔꯕꯔꯥꯅ ꯅꯪꯉꯣꯟꯗ ꯆꯦꯟꯕ ꯈꯣꯠꯄꯒꯤ ꯋꯥꯔꯤꯒꯗꯤ ꯁꯥꯔꯝꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯦꯟꯁꯤꯅ ꯁꯥꯔꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯥꯔꯕꯔꯥꯗꯤ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯩꯅ ꯐꯖꯅ ꯈꯪꯉꯤ ꯄꯨꯂꯤꯁꯁꯤꯅ ꯑꯩꯈꯣꯏꯅ ꯈꯟꯅꯕꯗ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯞꯀ ꯂꯣꯏꯅꯗꯨꯅ ꯅꯪꯅ ꯁ꯭ꯇꯦꯞꯀ ꯂꯣꯏꯅꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯀꯨꯏꯅ ꯂꯩꯈꯤꯕꯗꯨꯗ ꯕꯥꯔꯕꯔꯥꯗ ꯆꯩꯅꯥ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ ꯁꯥꯟꯅꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯅꯦꯟꯁꯤꯒꯤ ꯃꯃꯥ ꯀꯦꯔꯦꯟꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ ꯅꯦꯟꯁꯤꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ ꯅꯦꯟꯁꯤꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯁ꯭ꯇꯤꯞꯀ ꯑꯩꯒꯗꯤ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯤ ꯁꯨꯞꯅ ꯈꯛꯀꯤ ꯅꯨꯃꯤꯠꯇꯨꯗ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯄꯨꯂꯤꯁꯁꯤꯅ ꯅꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯅꯪꯒꯤ ꯐꯤ ꯍꯣꯡꯇꯣꯛꯄ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯁꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯡꯇꯣꯛꯇ꯭ꯔꯤꯉꯩꯗ ꯁꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯦꯟꯁꯤꯁꯨ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯀꯨꯞꯅ ꯁꯨꯝ ꯍꯪꯀꯠꯂꯛꯄ ꯑꯁꯤꯗ ꯃꯊꯥ ꯁꯥꯔꯦ ꯃꯃꯥ ꯀꯦꯔꯦꯟꯅꯁꯨ ꯅꯦꯟꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ ꯅꯦꯟꯁꯤꯁꯨ ꯍꯧꯖꯤꯛ ꯈꯨꯝꯕꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯄꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯣꯄꯔꯅ ꯍꯧꯖꯤꯛ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯒ꯭ꯔꯦ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯍꯣꯄꯔꯅ ꯉꯔꯥꯡ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯑꯣꯐꯤꯁꯦꯜ ꯃꯤ ꯀꯌꯥ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯣꯛꯇꯔꯁꯤꯅ ꯃꯈꯣꯏ 6 ꯂꯥꯛꯈꯤ ꯑꯗꯨꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯗꯨ ꯃꯈꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯗꯨꯝ ꯇꯥꯟꯊꯣꯔꯛꯂꯦ ꯑꯩꯅꯁꯨ ꯈꯜꯂꯤ ꯃꯈꯣꯏꯒꯤꯗꯨ ꯀꯥ ꯍꯦꯟꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗ꯭ꯔꯦ ꯍꯣꯄꯔꯁꯨ ꯍꯧꯖꯤꯛ ꯆꯤꯡꯅꯕꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯏꯛ ꯍꯣꯏ ꯗꯁꯇꯤꯟ ꯍꯣꯏꯅ 11ꯁꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯍꯥꯞꯇꯨꯅ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯂꯥꯛꯂꯤ 11ꯁꯨ ꯅꯍꯥꯟꯈꯩ ꯃꯄꯥꯟꯗ ꯃꯅꯤꯡ ꯇꯝꯅ ꯊꯣꯛꯄ ꯐꯪꯗꯕꯅꯤꯅ ꯁꯤꯇꯤꯁꯤ ꯌꯥꯝ ꯉꯛꯆꯅ ꯌꯦꯡꯖꯔꯤ ꯃꯈꯣꯏ ꯃꯔꯤꯅ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯀꯤ ꯃꯥꯏꯛꯅꯁꯨ ꯃꯈꯣꯏ ꯍꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯤ ꯃꯤ ꯑꯇꯣꯞꯄ ꯊꯦꯡꯅꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯀꯞꯁꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯥꯏꯛꯅ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯀꯤ ꯑꯣꯐꯤꯁꯁꯤ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯕꯗ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯂꯨꯀꯁꯅꯁꯨ ꯑꯃꯨꯛ ꯊꯣꯡ ꯑꯁꯤ ꯅꯝꯗꯨꯅ ꯌꯦꯡꯂꯤ ꯗꯁꯇꯤꯟꯅ 11ꯗ ꯅꯪꯒꯤ ꯁꯨꯄꯔ ꯄꯋꯥꯔꯗꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯁꯤ ꯄ꯭ꯔꯕꯞ ꯆꯪꯉꯛꯂꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯑꯉꯥꯡ ꯁꯥ ꯅꯈꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯋꯤꯜ ꯂꯩꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨ ꯍꯧꯈꯤꯗꯧꯔꯦ ꯍꯥꯏꯔꯤ ꯃꯈꯣꯏ ꯍꯨꯝꯁꯤꯅ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯞꯁꯨ ꯌꯥꯝ ꯀꯞꯅꯤꯡꯂꯤ ꯑꯗꯨꯅ ꯀꯞꯐꯝ ꯖꯒꯥ ꯑꯃ ꯊꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯑꯉꯥꯡ ꯁꯥ ꯅꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯋꯤꯜꯒꯤꯗꯃꯛꯇꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯌꯥꯎꯔꯨꯁꯤ ꯂꯥꯛꯑꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯑꯣꯐꯤꯁꯁꯤꯗ ꯆꯪꯗꯨꯅ ꯀꯞꯀꯦꯁꯨ ꯀꯞꯄꯨ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯔ ꯀꯣꯛꯅꯕ ꯑꯩꯒꯤ ꯍꯤꯠꯀꯤ ꯔꯦꯗꯤꯑꯣꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏꯗ ꯁꯤꯟꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣ ꯑꯁꯤ ꯂꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤꯁꯨ ꯍꯔꯥꯎꯔꯦ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ 11ꯗ ꯑꯃꯨꯛ ꯑꯣꯟꯁꯟꯗꯨꯅ ꯅꯪꯗꯤ ꯑꯩꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯅꯪꯗꯤ ꯀꯅꯥꯅꯣ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ 11ꯅ ꯃꯁꯥꯒꯤ ꯃꯃꯤꯡ 11ꯁꯤ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕꯒ ꯃꯥꯏꯛꯅ ꯊꯠꯇꯨꯅ ꯁꯥꯔ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯑꯦꯂꯦꯅꯣꯔ ꯀꯧꯕꯅꯤ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯤ ꯋꯤꯜꯒꯤꯗꯃꯛ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ 11ꯗ ꯑꯦꯂꯦꯅꯣꯔ ꯅꯪꯅ ꯋꯤꯜꯒꯤ ꯊꯧꯔꯝꯁꯤ ꯌꯥꯎꯕ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯑꯩꯅꯁꯨ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯅꯪꯁꯤ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ 11ꯅ ꯃꯉꯛꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯖꯒꯥ ꯑꯃꯗꯒꯤꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤ ꯑꯃꯨꯛ ꯁꯦꯝꯗꯣꯛꯇꯨꯅ ꯗꯁꯇꯤꯟ ꯍꯣꯏ ꯃꯥꯏꯛ ꯍꯣꯏꯅ ꯁꯥꯔ ꯃꯍꯥꯛꯁꯤ ꯁ꯭ꯋꯤꯗꯦꯟꯗꯒꯤꯅꯤ ꯃꯐꯝꯗꯨ ꯌꯥꯝ ꯏꯪꯕ ꯖꯒꯥꯅꯤ ꯇꯦꯝꯄꯦꯔꯦꯆꯔ ꯄꯨꯔꯥ ꯖꯦꯔꯣꯅꯤ ꯃꯈꯣꯏ ꯍꯨꯝꯁꯨ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯈꯪꯈꯤꯗꯅꯕꯒꯤꯗꯃꯛ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯃꯈꯣꯏ ꯍꯨꯝꯒꯤ ꯃꯇꯧꯁꯤꯗ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯁꯤꯗꯒꯤ ꯀ꯭ꯂꯥꯔꯛꯅ ꯑꯉꯥꯡ ꯃꯔꯤꯁꯤ ꯋꯤꯜ ꯂꯩꯇꯕꯒꯤ ꯊꯧꯔꯝꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯦꯟꯁꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯅꯦꯟꯁꯤꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯋꯥꯍꯪ ꯃꯃꯥ ꯀꯦꯔꯦꯟꯒ ꯅꯦꯟꯁꯤꯒꯁꯤ ꯅꯦꯟꯁꯤꯅ ꯄꯥꯔꯇꯤꯒꯤ ꯅꯨꯡꯗꯥꯡꯗꯨꯗ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯃꯃꯥ ꯀꯦꯔꯦꯟꯅ ꯅꯦꯟꯁꯤꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯥꯛꯂꯤ ꯅꯦꯟꯁꯤꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯤꯜꯂꯛꯄꯗꯒꯤ ꯁꯥꯎꯅ ꯂꯥꯛꯂꯤ ꯃꯃꯥ ꯀꯦꯔꯦꯟꯅ ꯅꯪꯅ ꯉꯁꯥꯏ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯉꯥꯡꯂꯤꯕ ꯑꯗꯨ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ ꯅꯦꯟꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯗꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯔꯤ ꯀꯦꯔꯦꯟꯅ ꯅꯪꯒꯤꯁꯤ ꯑꯩꯅ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯁꯦ ꯑꯄꯪꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯦꯟꯁꯤꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯣꯏ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯇꯧꯅꯤꯡꯕ ꯇꯧꯔꯨꯔꯦ ꯑꯩ ꯑꯣꯛꯇꯕꯤꯁꯨ ꯑꯣꯏꯔꯨꯔꯦ ꯏꯃꯥꯅ ꯈꯪꯅꯤꯡꯂꯤꯕꯁꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯋꯥꯔꯤꯁꯤꯒ ꯕꯥꯔꯕꯔꯥꯅ ꯃꯥꯡꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯃꯈꯣꯏꯅ ꯕꯥꯔꯕꯔꯥ ꯊꯤꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯕꯥꯔꯕꯔꯥꯗ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯂꯩꯔꯕꯅꯤ ꯋꯥꯐꯝꯁꯦ ꯑꯩ ꯈꯛꯇꯅ ꯈꯪꯉꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯕꯁꯨ ꯀꯅꯥꯝꯇꯅ ꯊꯥꯖꯕꯤꯗ꯭ꯔꯦ ꯊꯥꯁꯨ ꯊꯥꯖꯔꯣꯏ ꯈꯪꯉꯤ ꯕꯥꯔꯕꯔꯥꯗꯣ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯅꯦꯟꯁꯤꯁꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯃꯃꯥ ꯀꯦꯔꯦꯟꯁꯨ ꯅꯦꯟꯁꯤꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯦꯟꯁꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯀꯥꯗ ꯄ꯭ꯔꯕꯞ ꯆꯪꯉꯛꯇꯨꯅ
ꯐꯃꯨꯡꯁꯤꯗ ꯀꯞꯇꯨꯅ ꯐꯝꯂꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯥꯔꯕꯔꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯉꯁꯥꯏ ꯖꯣꯅꯥꯊꯟꯅ ꯀꯥꯞꯄꯝꯕ ꯁ꯭ꯇꯤꯞꯅ ꯁꯦꯒꯥꯏꯕꯤꯈ꯭ꯔꯕ ꯕꯥꯔꯕꯔꯥꯒꯤ ꯐꯣꯇꯣ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯖꯔꯤ꯫ ꯐꯣꯇꯣ ꯃꯆꯦꯠꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯕꯥꯔꯕꯔꯥꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯁꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯎꯔꯤ꯫ ꯅꯦꯟꯁꯤꯁꯨ ꯃꯁꯤ ꯎꯕꯗ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯅꯞꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯐꯝꯁꯤꯗ ꯊꯥꯖꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯍꯥꯟꯕꯗ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯇꯕꯗꯒꯤ ꯃꯌꯥꯝꯁꯤ ꯃꯊꯥ ꯂꯣꯏꯅ ꯁꯥꯟꯅꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯅ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝꯁꯤ ꯍꯜꯂꯛꯂꯤ꯫ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯁꯨ ꯍꯔꯥꯎꯗꯨꯅ ꯅꯪꯅ ꯃꯐꯝꯗꯨꯗ ꯀꯔꯤ ꯎꯏ? ꯅꯪꯅ ꯎꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯈꯪꯍꯜꯂꯨ ꯍꯥꯏꯔꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯄꯥꯁꯤꯅ ꯁꯦꯠꯇ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯐꯝꯁꯤ ꯌꯥꯝ ꯃꯝꯕ ꯖꯒꯥ ꯑꯣꯏꯔꯤ꯫ ꯑꯩꯅ ꯀꯔꯤꯝꯇ ꯎꯕ ꯉꯝꯗꯦ꯫ ꯑꯩꯅ ꯍꯦꯛ ꯎꯕꯒ ꯃꯌꯥꯝꯗꯁꯨ ꯄꯥꯎ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯍꯥꯏꯔꯛꯂꯤ꯫ ꯕ꯭ꯔꯦꯅꯔ ꯍꯣꯏꯅꯁꯨ ꯅꯤꯄꯥꯁꯤꯒ ꯄꯥꯎ ꯀꯨꯡꯅ ꯂꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯤꯄꯥꯁꯤꯅ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯁꯥꯁꯦ ꯌꯥꯝ ꯀꯤꯅ ꯃꯐꯝꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ, ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯦ, ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯆꯤꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯄꯥꯟꯗꯒꯤ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯅꯁꯨ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯅꯤꯄꯥꯁꯤ ꯆꯤꯡꯊꯣꯛꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯦꯆꯤꯟꯁꯤꯅ ꯆꯤꯡꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯄꯥꯁꯤꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯧꯔꯤꯁꯤ ꯐꯔ ꯍꯥꯏꯔꯛꯂꯤ꯫ ꯕ꯭ꯔꯦꯅꯔ ꯍꯣꯏꯅꯁꯨ ꯁꯥꯒꯨꯝꯕ ꯑꯃꯅ ꯅꯤꯄꯥꯁꯤ ꯂꯥꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯦ꯫ ꯊꯧꯔꯤꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯐꯔ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯁꯨ ꯊꯧꯔꯤꯁꯤ ꯇꯞꯅ ꯆꯤꯡꯊꯣꯛꯄꯗ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯅꯤꯄꯥꯗꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯊꯧꯔꯤꯁꯤ ꯉꯥꯛꯇ ꯏ ꯇꯩꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔ ꯑꯃꯗꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯤꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛ ꯍꯣꯏꯒꯤ ꯁ꯭ꯀꯨꯜ ꯋꯤꯜ ꯂꯩꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯊꯧꯔꯝꯁꯤꯗ ꯃꯥꯏꯛ ꯍꯣꯏꯗ ꯍꯦꯛ ꯃꯤ ꯎꯁꯤꯠꯇꯕ ꯅꯤꯄꯥꯃꯆꯥ ꯑꯅꯤꯁꯤꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯣꯛꯀꯦꯝ ꯍꯥꯏꯒꯦꯝꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯁꯤ ꯃꯥꯏꯛ ꯑꯃꯗꯤ ꯑꯦꯂꯦꯚꯦꯟꯅꯁꯨ ꯎꯔꯦ꯫ ꯑꯦꯂꯦꯚꯦꯟꯅꯁꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯕꯒ ꯃꯌꯥꯝ ꯀꯥꯏꯅꯔꯛꯄ ꯃꯇꯥꯡꯁꯤꯗ ꯃꯥꯏꯛꯅ ꯊ꯭ꯔꯣꯏ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒ ꯌꯥꯅꯗꯕ ꯅꯤꯄꯥꯃꯆꯥ ꯑꯅꯤꯁꯤꯗ ꯀꯧꯗꯨꯅ ꯈꯥꯝꯂꯤ꯫ ꯃꯥꯏꯛꯅ ꯅꯈꯣꯏꯅꯤꯅ ꯊꯧꯔꯝ ꯑꯁꯤ ꯐꯥꯒꯤ ꯐꯔꯥꯡꯗꯧꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊ꯭ꯔꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯅꯈꯣꯏꯁꯨ ꯉꯁꯥꯏꯒꯤ ꯕꯥꯁꯟꯗꯨꯕꯨ ꯇꯥꯅꯤꯡꯕ꯭ꯔꯣ? ꯋꯤꯜꯗꯨ ꯊꯥꯒꯠꯇꯨꯅ ꯄꯦꯠ ꯉꯥꯡ ꯂꯩꯔꯤꯕꯗꯣ꯫ ꯋꯤꯜꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯑꯝꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯎꯆꯦꯛ ꯑꯣꯜꯂꯒ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯃꯤ ꯎꯁꯤꯠꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯏꯛꯁꯨ ꯁꯥꯎꯕ ꯍꯦꯟꯕꯗꯒꯤ ꯊ꯭ꯔꯣꯏ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯆꯦꯟꯁꯟꯗꯨꯅ ꯏꯟꯊꯨꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯉꯁꯤꯒꯤ ꯃꯥꯏꯛꯀꯤ ꯃꯑꯣꯡꯁꯤꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ꯫ ꯊ꯭ꯔꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯟꯊꯨꯔꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯉꯁꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯥꯏꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯝꯗꯥꯏꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯪꯒ꯭ꯔꯥꯎꯗ ꯃꯌꯨꯡꯁꯨ ꯍꯟꯖꯜꯂꯛꯂꯤ꯫ ꯊ꯭ꯔꯣꯏꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯌꯥꯝꯁꯤꯅꯁꯨ ꯂꯣꯏꯅ ꯅꯣꯛꯁꯟꯕꯤꯔꯤ꯫ ꯃꯥꯏꯛꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯖꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯦꯂꯦꯚꯦꯟꯒꯤ ꯁꯨꯄꯔ ꯄꯋꯥꯔꯁꯤꯅ ꯅꯤꯄꯥꯃꯆꯥꯁꯤ ꯐꯥꯕ ꯑꯣꯏꯔꯝꯂꯤ꯫ ꯅꯤꯄꯥꯃꯆꯥꯁꯤꯁꯨ ꯍꯧꯖꯤꯛ ꯃꯁꯥꯁꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯣꯖꯥ ꯑꯃꯅ ꯅꯈꯣꯏꯅ ꯌꯣꯝꯁꯜꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯉꯛꯄꯗꯒꯤ ꯃꯥꯏꯛ ꯍꯣꯏꯁꯤ ꯑꯦꯂꯦꯚꯦꯟ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊ꯭ꯔꯣꯏ ꯍꯥꯏꯔꯤꯕ ꯅꯤꯄꯥꯃꯆꯥꯁꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯈꯪꯒ꯭ꯔꯥꯎꯁꯤ ꯄꯨꯡꯆꯣꯠꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯤꯜꯒꯤ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯅꯥꯎꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯍꯥꯞꯅꯕꯒꯤꯗꯃꯛ ꯀꯨ ꯌꯣꯟꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯌꯣꯜꯂꯤꯕ ꯅꯤꯄꯥꯁꯤꯒ ꯃꯃꯜꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯦꯟꯁꯤꯁꯤ ꯖꯣꯅꯥꯊꯟꯕꯨ ꯎꯅꯕ ꯂꯥꯛꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯦꯟꯁꯤꯅ ꯅꯣꯏ ꯃꯥꯅ ꯅꯪꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯇꯥꯛꯂꯛꯄꯗꯒꯤ ꯂꯥꯛꯄꯅꯤ, ꯃꯤꯅꯤ ꯑꯃꯇꯪ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ꯫ ꯖꯣꯅꯥꯊꯟꯁꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯉꯁꯥꯏ ꯅꯦꯟꯁꯤꯅ ꯕꯥꯔꯕꯔꯥ ꯌꯥꯎꯕ ꯐꯣꯇꯣ ꯑꯃꯗ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯖꯣꯅꯥꯊꯟꯁꯨ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯤꯕ ꯁꯛꯇꯝꯁꯤ ꯌꯦꯡꯗꯨꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯖꯔꯤ꯫ ꯅꯦꯟꯁꯤꯅ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯕꯥꯔꯕꯔꯥꯒꯤ ꯃꯅꯥꯛꯇ ꯇꯁꯦꯡꯅ ꯃꯤ ꯑꯃꯠꯇ ꯎꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯎꯈꯤꯗꯦ, ꯃꯅꯥꯛꯇ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ, ꯃꯍꯥꯛ ꯃꯊꯟꯇ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯕꯥꯔꯕꯔꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯁꯨ ꯃꯐꯝꯗꯨꯗꯒꯤ ꯑꯗꯨꯃꯛ ꯍꯜꯂꯦ꯫ ꯅꯦꯟꯁꯤꯅ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯕꯥꯔꯕꯔꯥ ꯑꯁꯤ ꯁꯤꯇꯤꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯕꯥꯔꯕꯔꯥꯅꯗꯤ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯂꯩꯇꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯑꯩꯅꯁꯨ ꯁ꯭ꯇꯤꯞꯀꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯕꯗ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯕ ꯃꯤꯒꯨꯝꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ, ꯀꯃꯥꯏꯅ ꯇꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯥꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯅꯦꯟꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯖꯣꯅꯥꯊꯟꯁꯨ ꯃꯃꯥ ꯖꯣꯏꯁꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯒ ꯃꯥꯟꯅꯔꯛꯄꯗꯒꯤ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯦꯟꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤ ꯖꯣꯅꯥꯊꯟꯅ ꯊꯥꯖꯔꯔꯣꯏ ꯑꯃꯗꯤ ꯖꯣꯅꯥꯊꯟꯗ ꯑꯌꯦꯠꯄ ꯑꯣꯏꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯝ ꯈꯔ ꯃꯥꯡꯍꯜꯂꯦ, ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯅꯦꯟꯁꯤꯁꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯖꯣꯅꯥꯊꯟꯅ ꯃꯍꯥꯛꯀꯤ ꯐꯤꯕꯝꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯂꯤ꯫ ꯅꯦꯟꯁꯤꯅ ꯀꯅꯥꯒꯤ ꯐꯤꯕꯝꯅꯣ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯅꯪꯅ ꯁ꯭ꯇꯦꯞꯀꯤ ꯃꯌꯨꯝꯗ ꯎꯈꯤ ꯍꯥꯏꯕ ꯃꯍꯥꯛꯇꯨꯒꯤ ꯁꯛꯇꯝꯗꯨ, ꯃꯍꯥꯛꯀꯤ ꯐꯤꯕꯝꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯅꯦꯟꯁꯤꯅ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡꯗꯣ ꯍꯥꯏꯐꯝ ꯈꯪꯗꯦ, ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨ ꯍꯥꯏꯗꯨꯅ ꯄꯟꯒꯦ ꯇꯧꯔꯛꯄꯗ ꯖꯣꯅꯥꯊꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫
ꯅꯦꯟꯁꯤꯁꯨ ꯖꯣꯅꯥꯊꯟꯒꯤ ꯋꯥꯐꯝꯁꯤꯗ ꯉꯛꯇꯨꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯍꯥꯟꯈꯩ ꯖꯣꯅꯥꯊꯟꯅꯗꯤ ꯃꯃꯥꯅ ꯃꯌꯨꯝꯒꯤ ꯐꯛꯂꯥꯡꯗꯒꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯤꯕ ꯃꯃꯥ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯗꯨ ꯊꯥꯖꯗꯕꯤꯗ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯦꯟꯁꯤꯅ ꯑꯃꯨꯛ ꯍꯧꯗꯣꯔꯛꯄ ꯑꯁꯤꯗ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯄꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯣꯄꯔꯅ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯛꯈꯤꯕ ꯅꯤꯄꯥ ꯑꯁꯤꯒ ꯑꯁꯦꯡꯕ ꯈꯔ ꯈꯪꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯁꯤꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯉꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯍꯣꯄꯔꯅꯁꯨ ꯅꯤꯄꯥ ꯑꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯃꯌꯥꯝ ꯍꯥꯏꯖꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯅꯤꯄꯥ ꯑꯁꯤꯅ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯂꯞꯅ ꯃꯁꯤꯗ ꯅꯪꯒꯤꯅ ꯀꯔꯤ ꯅꯊꯧꯅꯣ? ꯑꯉꯥꯡꯗꯣ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯕꯅꯤ, ꯊꯤꯒꯠꯄꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯄꯔꯁꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯁꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯅꯤꯄꯥ ꯑꯁꯤ ꯇꯥꯟꯅꯗꯨꯅ ꯐꯨꯈ꯭ꯔꯦ꯫ ꯍꯣꯄꯔꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯥꯟꯁ ꯑꯃꯨꯛꯀꯁꯨ ꯄꯤꯔꯤ, ꯃꯐꯝꯗꯨꯗ ꯅꯪ ꯀꯩꯗꯧꯕ ꯆꯠꯂꯨꯕꯅꯣ? ꯀꯅꯥꯅ ꯍꯥꯏꯕꯗꯒꯤ ꯆꯠꯂꯨꯕꯅꯣ ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯦ, ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯆꯠꯂꯨꯕꯅꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯁꯨ ꯃꯌꯥꯝꯅ ꯅꯛꯁꯟꯅ ꯌꯦꯡꯗꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯁꯨ ꯆꯤꯡꯅꯕꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯅꯤꯒꯤ ꯃꯅꯤꯡꯗ ꯀꯥꯔ ꯑꯃ ꯈꯥꯝꯖꯤꯜꯂꯛꯂꯦ꯫ ꯅꯤꯄꯥ ꯑꯁꯤꯅ ꯀꯥꯔꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅꯤꯃꯛ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯣꯄꯔꯅꯁꯨ ꯂꯩꯊꯣꯛꯇꯨꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯒꯥꯔꯤꯗꯨꯗ ꯇꯣꯡꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯒꯥꯔꯤꯁꯤꯁꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯣꯄꯔꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯗꯨꯅ ꯐꯨꯔꯝꯂꯤꯕ ꯅꯤꯄꯥ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯣꯏꯁꯅ ꯀꯥꯁꯤꯗ ꯏꯁꯩ ꯊꯥꯒꯠꯇꯨꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯎꯈꯤꯕ ꯁꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯎ, ꯐꯥꯏꯠ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯃꯥꯏꯛ ꯍꯣꯏꯅꯁꯨ 11ꯁꯤ ꯃꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯀꯤ ꯀꯥꯁꯤꯗ ꯆꯪꯉꯛꯇꯨꯅ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯀꯤ ꯑꯐꯕ ꯃꯈꯜꯒꯤ ꯔꯦꯗꯤꯑꯣ ꯁꯦꯠꯁꯤꯗ 11ꯅ ꯇꯧꯗꯨꯅ ꯋꯤꯜꯕꯨ ꯊꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯥꯏꯛꯅꯁꯨ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯀꯤ ꯔꯦꯗꯤꯑꯣꯁꯤ ꯑꯣꯟ ꯇꯧꯈ꯭ꯔꯦ꯫ 11ꯁꯨ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯋꯤꯜꯕꯨ ꯊꯤꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯄꯥꯁꯀꯤ ꯁꯤꯟ ꯃꯇꯦꯛ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯤꯟꯁꯤꯗ ꯎꯔꯤꯕꯁꯤ 11ꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁꯨꯄꯔ ꯄꯋꯥꯔꯁꯤꯅ ꯃꯥꯡꯈ꯭ꯔꯕ ꯃꯤ ꯊꯤꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯅ 11 ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯤꯅꯤ, ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯩꯉꯣꯟꯗꯁꯨ ꯂꯣꯏꯅ ꯇꯝꯃꯨ ꯍꯥꯏꯔꯤ꯫ 11ꯅꯁꯨ ꯍꯧꯖꯤꯛ ꯐꯣꯇꯣ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠꯁꯤ ꯎꯏꯁꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯅ ꯊꯤꯌꯨ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯁꯨ ꯖꯒꯥ ꯑꯃꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯅꯁꯨ 11ꯗ 11 ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗꯁꯨ ꯇꯝꯃꯨ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯃꯩꯁꯤ ꯈꯪꯃꯨꯠ ꯃꯨꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ꯫ ꯑꯗꯨꯒꯗꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯏꯛꯁꯤꯗ 11ꯅ ꯃꯥꯏꯟꯅ ꯊꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯀꯥꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯛꯁꯤꯗ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯅ 11ꯗ ꯍꯥꯏꯈꯤꯕꯗꯤ ꯅꯤꯄꯥꯁꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨ ꯃꯉꯣꯟꯗꯁꯨ ꯇꯝꯗꯨꯅ ꯇꯥꯍꯜꯂꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ 11ꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯅꯤꯄꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ 11ꯅ ꯋꯤꯜꯕꯨ ꯀꯟꯅ ꯊꯤꯔꯤ꯫ ꯃꯐꯝꯁꯤꯒꯤ ꯕ꯭ꯂꯕꯁꯤꯁꯨ ꯀꯥꯁꯤꯗ ꯊꯥꯜꯂꯤꯕ ꯂꯥꯏꯠꯁꯤꯡꯁꯤ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯃꯥꯏꯛ ꯍꯣꯏꯗꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ꯫ ꯔꯦꯗꯤꯑꯣꯁꯤꯗꯁꯨ ꯐꯛꯂꯥꯡꯗ ꯈꯨꯄꯥꯛꯅ ꯐꯨꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ꯫ ꯂꯨꯀꯁꯀ ꯗꯁꯇꯤꯟꯒꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ꯫ ꯁꯣꯝꯗꯅ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯤ ꯏꯁꯩ ꯍꯧꯅ ꯊꯥꯒꯠꯇꯨꯅ ꯃꯣꯟꯁꯇꯥꯔ ꯑꯗꯨ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯐꯛꯂꯥꯡꯁꯤꯗ ꯃꯥꯏꯛ ꯍꯣꯏꯅ ꯑꯁꯣꯝꯗ ꯇꯥꯍꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡꯁꯤꯗ ꯇꯥꯔꯛꯂꯤ꯫ ꯖꯣꯏꯁꯅꯁꯨ ꯏꯁꯩꯁꯤ ꯃꯨꯊꯠꯇꯨꯅ ꯐꯛꯂꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯨꯕꯗ ꯃꯆꯥꯅꯨꯄꯥ ꯋꯤꯜꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯤ꯫ ꯋꯤꯜꯅ ꯃꯃꯥ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯁꯣꯝꯗꯁꯨ ꯃꯥꯏꯛ ꯍꯣꯏꯅ ꯔꯦꯗꯤꯑꯣꯁꯤꯗ ꯇꯥꯔꯦ꯫ ꯁꯣꯝꯗꯅ ꯖꯣꯏꯁꯁꯨ ꯃꯆꯥꯅ ꯐꯛꯂꯥꯡ ꯃꯅꯨꯡꯗꯒꯤ ꯀꯧꯔꯛꯄ ꯑꯁꯤꯗ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯐꯛꯂꯥꯡꯁꯤꯗ ꯑꯃꯨꯛ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯐꯛꯂꯥꯡꯁꯤꯗ ꯅꯞꯄꯤꯕ ꯀꯥꯔꯄꯦꯠꯁꯤ ꯁꯦꯒꯥꯏꯔꯤ꯫ ꯋꯤꯜꯁꯨ ꯃꯃꯥꯕꯨ ꯌꯥꯝ ꯀꯟꯅ ꯀꯧꯔꯤ꯫ ꯋꯤꯜꯅ ꯃꯃꯥ ꯀꯧꯕ ꯑꯁꯤ ꯁꯣꯝꯗꯁꯨ ꯃꯥꯏꯛ ꯍꯣꯏꯅ ꯇꯥꯕꯗꯒꯤ ꯔꯦꯗꯤꯑꯣꯁꯤꯗ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯅꯔꯤ꯫ ꯁꯣꯝꯗꯁꯨ ꯖꯣꯏꯁꯅ ꯀꯞꯅ ꯀꯞꯅ ꯐꯛꯂꯥꯡ ꯑꯁꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯁꯦꯒꯥꯏꯕꯗ ꯃꯅꯨꯡꯁꯤꯗꯤ ꯃꯤꯡꯖꯦꯜ ꯑꯃꯒꯨꯝ ꯂꯩꯔꯝꯂꯤ꯫ ꯃꯆꯥ ꯋꯤꯜꯕꯨꯁꯨ ꯃꯤꯡꯖꯦꯜꯁꯤꯒꯤ ꯋꯥꯡꯃꯗ ꯎꯔꯦ꯫ ꯋꯤꯜꯅ ꯌꯥꯝ ꯄꯥꯈꯠꯅ ꯏꯃꯥ ꯃꯍꯥꯛꯇꯣ ꯂꯥꯛꯂꯦ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯜꯂꯛꯑꯦ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯋꯤꯜ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅ ꯅꯪ ꯂꯣꯠꯂꯨꯔꯣ, ꯏꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ, ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯋꯤꯜꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯆꯞ ꯃꯥꯟꯅꯕ ꯃꯐꯝꯗꯅꯤ, ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯤ ꯃꯝꯁꯨ ꯌꯥꯝꯅ ꯃꯝꯃꯤ ꯑꯗꯨꯒ ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯉꯤ, ꯏꯍꯥꯡꯁꯨ ꯂꯣꯏꯅ ꯍꯥꯡꯉꯤ ꯍꯥꯏꯔꯛꯂꯤ꯫ ꯖꯣꯏꯁꯅ ꯏꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅ ꯅꯪ ꯖꯒꯥ ꯑꯃꯗ ꯆꯦꯟꯗꯨꯅ ꯂꯣꯠꯂꯨꯔꯣ, ꯃꯐꯝꯁꯤꯗꯒꯤ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯆꯦꯜꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯛꯂꯥꯡꯁꯤꯗ ꯃꯤꯡꯖꯦꯟꯒꯨꯝꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯁꯤꯁꯨ ꯇꯞ ꯇꯞꯅ ꯐꯛꯂꯥꯡ ꯑꯣꯟꯁꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯆꯨꯝꯅꯒꯤ ꯐꯛꯂꯥꯡ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ 11ꯅ ꯋꯤꯜꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯁꯤ ꯃꯌꯥꯝꯗ ꯇꯥꯍꯜꯂꯕ ꯃꯇꯨꯡ ꯋꯤꯜꯒꯤ ꯈꯣꯟꯖꯦꯜꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯏꯅꯔꯖꯤ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯀꯤ ꯔꯦꯗꯤꯑꯣꯁꯤ ꯃꯩ ꯍꯧꯗꯨꯅ ꯆꯥꯈ꯭ꯔꯦ꯫ ꯗꯁꯇꯤꯟ ꯍꯣꯏ ꯃꯥꯏꯛ ꯍꯣꯏ ꯆꯨꯞ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯗꯁꯇꯤꯟꯅ ꯃꯩꯁꯤ ꯃꯨꯊꯠꯂꯤ꯫ 11ꯁꯨ ꯏꯅꯔꯖꯤ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯈꯤꯕꯗꯒꯤ
ꯃꯁꯥꯁꯤ ꯆꯣꯛꯊꯅ ꯂꯩꯈ꯭ꯔꯦ ꯃꯥꯏꯛꯀ ꯂꯨꯀꯥꯁꯀꯅꯁꯨ ꯑꯦꯂꯦꯚꯦꯟꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯥꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯨ ꯉꯁꯥꯏ ꯃꯆꯥ ꯋꯤꯜ ꯎꯈꯤꯕ ꯐꯛꯂꯥꯡꯁꯤ ꯁꯤꯡꯖꯪꯅ ꯐꯛꯀꯥꯏꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯛꯂꯥꯡꯁꯤꯗꯤ ꯖꯣꯏꯁꯅ ꯌꯥꯝ ꯁꯥꯎꯅ ꯌꯥꯡꯈꯥꯏꯕꯗꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯏꯍꯣ ꯍꯣꯅꯔꯦ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯦꯟꯁꯤꯒ ꯖꯣꯅꯥꯊꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯉꯁꯥꯏ ꯅꯦꯟꯁꯤꯅ ꯄꯣꯔꯛꯈꯤꯕ ꯕꯥꯔꯕꯔꯥꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯕ ꯁꯛꯇꯝ ꯑꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯕꯒꯤꯗꯃꯛ ꯖꯣꯅꯥꯊꯟꯅ ꯖꯨꯝ ꯇꯧꯁꯟꯗꯨꯅ ꯆꯥꯝꯊꯣꯛꯂꯤ ꯅꯦꯟꯁꯤꯁꯨ ꯁꯛꯇꯝ ꯑꯁꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯁꯤꯗ ꯃꯁꯤꯗꯤ ꯁ꯭ꯇꯦꯞ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯎꯈꯤꯕ ꯁꯛꯇꯝꯗꯨꯅꯤ ꯍꯥꯏꯔꯛꯂꯤ ꯖꯣꯅꯥꯊꯟꯁꯨ ꯃꯃꯥ ꯖꯣꯏꯁꯅ ꯎꯈꯤ ꯍꯥꯏꯕ ꯁꯛꯇꯝꯗꯨꯒ ꯃꯥꯟꯅꯔꯛꯄꯁꯤꯗ ꯖꯣꯅꯥꯊꯟꯅ ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯑꯩꯈꯣꯏ ꯃꯥꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯍꯧꯖꯤꯛꯁꯨ ꯏꯃꯥꯅ ꯋꯤꯜꯕꯨ ꯍꯤꯡꯉꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯋꯤꯜꯁꯨ ꯍꯤꯡꯉꯕꯗꯤ ꯕꯥꯔꯕꯔꯥꯁꯨ ꯁꯣꯏꯗꯅ ꯍꯤꯡꯉꯝꯈꯤꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯍꯣꯄꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯄꯔꯅ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕ ꯃꯣꯞꯁꯤꯗ ꯇꯨꯄꯤ ꯀꯥꯎꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯍꯣꯄꯔꯅ ꯃꯣꯞꯁꯤꯒꯤ ꯀꯥꯁꯤꯗ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯁꯦꯀꯨꯔꯤꯇꯤꯁꯤꯅ ꯈꯥꯝꯃꯛꯂꯤ ꯍꯣꯄꯔꯅ ꯃꯤꯁꯛ ꯑꯃ ꯄꯟꯗꯨꯅ ꯃꯍꯥꯛꯅ ꯊꯥꯔꯛꯄꯅꯤ ꯑꯩꯕꯨ ꯃꯅꯨꯡꯁꯤꯗ ꯆꯪꯍꯜꯂꯨ ꯍꯥꯏꯕꯗ ꯁꯦꯀꯨꯔꯤꯇꯤꯁꯤꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯕꯗꯒꯤ ꯀꯤꯟꯅ ꯊꯤꯟꯇꯠꯇꯨꯅ ꯋꯥꯟꯊꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯁꯤ ꯂꯧꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯍꯣꯄꯔꯅ ꯍꯧꯖꯤꯛ ꯐ꯭ꯔꯤꯖꯇꯒꯤ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗꯤ ꯋꯤꯜꯗ ꯋꯤꯜ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯗꯦꯗ ꯕꯣꯗꯤꯁꯤꯒꯤ ꯃꯕꯨꯛꯁꯤ ꯂꯦꯡꯈꯥꯏꯗꯨꯅ ꯌꯦꯡꯂꯤ ꯍꯣꯄꯔꯅ ꯌꯥꯝ ꯇꯟꯅ ꯃꯕꯨꯛꯁꯤ ꯂꯦꯟꯊꯠꯇꯨꯅ ꯌꯦꯡꯕꯗ ꯃꯅꯨꯡꯁꯤꯗꯗꯤ ꯂꯁꯤꯡ ꯉꯥꯛꯇ ꯍꯥꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯍꯣꯄꯔꯅꯁꯨ ꯈꯪꯂꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯌꯥꯝꯗ ꯎꯠ ꯆꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯁꯣꯝꯗꯅ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯤ ꯐꯛꯂꯥꯡꯁꯤ ꯊꯨꯒꯥꯏꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯐꯝꯗꯨ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯁꯤ ꯇꯥꯔꯦ ꯖꯣꯏꯁꯨ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯀ ꯈꯥꯏꯅꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯂꯣꯅꯤꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯖꯣꯏꯁꯨ ꯆꯦꯟꯁꯟꯗꯨꯅ ꯂꯣꯅꯤꯗ ꯀꯞꯇꯨꯅ ꯀꯣꯜꯂꯤ ꯂꯣꯅꯤꯅꯁꯨ ꯖꯣꯏꯁꯅ ꯀꯞꯂꯤꯕꯁꯤ ꯊꯦꯝꯕꯤꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯄꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯄꯔꯁꯤ ꯑꯁꯦꯡꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯅ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯦꯕ ꯑꯁꯤꯗ ꯆꯪꯁꯟꯅꯕꯒꯤꯗꯃꯛ ꯖꯥꯂꯤꯒꯤ ꯐꯦꯟꯁꯤꯡꯁꯤ ꯆꯞꯊꯠꯇꯨꯅ ꯆꯪꯁꯟꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ